CM Khemchand halakkhre Ministry Expansion tapthagadouri Chief Minister oirakpagi Kursi call oina haukiba February 18 da Delhi da chatkiba Chief Minister Yumnam Khemchand ngasi nungthil Imphal da halakkhre adumakpo miyamna mahak ek halakpaga Ministry Expansion tawrakani haina thajanakiba adudi khara taptharaba yai andaki Chief Minister gi khongchut asida Prime Minister Narendra Modi, Union Home Minister Amit Shah, Defense Minister Rajnath, Finance Minister Nirmala Sitharaman yauna center gi luchingba mayam amu unaraki Prime Minister unabadu dadi Manipur mahusagi phibam da hanjilakle haina paudambaga loinana mahakna paikhalakliba thabaksingi matangda su pau tamki amati Manipur da lakpinaba haijaki Ministry Expansion taptharakpagi maram karigino haiba chapchana haiba ngamdri adumakpo center gi luchingba singna mangonda Ministry Expansion taunabagi wafam amata hairakpa leitabadagi matam khara tapthagadra haina launarakpani tapthagadouribagi maram karigino haina chapchana khangdragasu hauzik oriba kuki amadi maitai anigi ungkhanabagi phibam asi phana yamna ingthajaragassu center government pamliba maike asomda laktabasigi oiramgadra haina khanari maruoina Chorchanpur district amasung Tengnopal district lomda anuba laingak ama lakpagi harawba leitri Masig sumatakta government asin makoiki MLA sing yawba natraga yawdabagi matangsu yamna mayek sengdana leiri irang hektamak thokpa yabagi phibam leiribasi kamdawna koon gadagi haibagi matangda kuki gi CSO sing amasung politician singa Chief Minister ga tokhaina unaraga wari sananingbagi apamba center government leiramba yai phibam masina maram oraga Minister Expansion gi wafam asi yausang matung phawba chonthagadra haina launari Panba yabadi Chief Minister ga wasak longmina kiba Deputy Chief Minister ani amasung NPP gi luchingba amana paigadaba portfolio su pithoktuna leiribani